फावबगा मरी लेना अथुबा मतमदा चना कांगलोन अमा सेमदुना इमा इबल सिंगा तानरगनि हाइना चीफ मिनिस्टर एन बिरेना फोंदोक्रे गुजरात चथरिबा कंट्रातरुक सुबह नेशनल गेम्स सर्विसेस ना अहानबा पोजिशन दा अदुगा मणिपुर ना पुन मेडल कुनमंगा फंगदुना तरत सुबह पोजिशन दा लेरे अपुनबा वखलोन याउदना माई पाकपा अमदी चाखुत्पा लमदम अमा पुरकपा ngamloi हाइना एजुकेशन मिनिस्टर टीएस बसंत कुमार ना फोंदोक्रे सेम्बा हौख्रबा कैफुंदाइदगी तौसेम हेडक्वार्टर फाउबगी लंबिगी फिबम सोक्चिन किबदगी मियामना अवाब कया मायोकनरे अमसुंग हौखिबा पुम कुनमरीदा मणिपुर मियोय अनि कोविड पॉजिटिव ओइबा थिंगनकी लेनासना मरम ओइरगा मी लेतबा यावखिदे IS News biling tabiriba khwaipum namakpu ai SILKY CHANAMBAM na taram nukchiri COVID-19 dagi ngakthoknaba kutun hambiu hand sanitizer siznabiu mask upiu fitaru ki distance tamiu yariba makai vaccine dose na kapthokpiu Jackson bana pum namaki aifabani hojik pau sandok ni pijari ahum lak suba face ki oina ngasi Chief Minister N Viren na Manipur gi tongan ba district ki police singda GPS ki kudong chaba yawba highway petrol gari tarani thoi kutsna ki bagaloina na Chief Minister Secretary tegi lamthakre ngasi lamthaki bagari sing adu Tamenglong amadi none district ki oina ahum aduga Kangpokpi Senapati amadi Tamenglong district ki oina gari ani Chief Minister na marilena ba police singda sinaki Manipur police ki DGP amadi makok thongba police officer kayana saruk yaduna Chief Minister Bangaloda pangthokiba ngasigi thoramda N Birena phongthokibada paliba lengak asina miyamgi mangnaba thabak amata tawroi yu legalize torakpada lamdamasigi ima ibel singna yu lamdamasida paksana yu ledra haina pakhatnaba yauri basi koknaba athuba matamda chena kanglon ama puthoklagani पुथोकदौरिबा चना कांगलोंगी मतुंग इन्ना इंडिया की ओइना चही कुन माथोय सुब सिंगना यू लेबा याहनलाबसु मणिपुर की ओइना चही कुनहुमदोय नत्रगा कुनमंगा की मखादा लेबा सिंगना यू लेबदा यादनबा लेंगाना कुपना खनरे लेंगाना सेंगदौरिबा चना कांगलोन अदु लमदमसगी इमा इबल सिंगदा थादुना अपam pamda tanagani haiki mahakna makha taraduna Manipur da ngasidi law and order ki fibam hainingai leitena fagatle matam amada mapalda thawloba chatpa gari singda piramba convoy ngasidi pidre security ki convoy yauduna thawloba chalakpa haibasi lebak asida law and order ki fibam fagatle takpani ngasi lamthari ba highway petrol gari singasina highway singda niyom gi wangmada sel khaiduna driver singda awaba piba adu ngakthoknaba paikhat pathorangni indoman mangam khai paringda leiriba behangdagina jasami fawbagi manungda police station kontramari thamnaba tabak paikhat pahore hairiba police station singasina mathau toroklabadi ngamkhaida niyom lana mitop changlakpa amadi drug laloliba sing chada marfutaradi hanthahan mangamlagani Wadhauri ba highway sing the su petrol gari thamnaba thabak lakhwatli haiki panba yabadi highway petrol gari asi ahan ba fes ki oina chahi asi gi metara humdoida gari manga aduga ane suba fes ki oina zun gi tang nipal da gari manga Chief Minister na lamthaki bane पैसा नुसा सिकियाना लंबी दा अदु अदा ताद्रे हुसे अदुगुम दुमा खो यानिगे तौगुम से मरम दे चेंग सग्रिंग अमना चेंग कोक म मांग थोए आइदना अमा खलना तौखान पुलिस तो मोरे रोम द लेरो पुलिस इन द पैसा खाइ लेने एग्जांपल गी वानी को अजिदी रोम द लेदि पैसा खाइ लेने अमा खत अदुन पुलिस से केनो न कोइदि मिनसिल मनु द लेबि प्रजाना लोइना उब ट्रांसपेरेंट मिरर मनु द लेबि नो लेस very careful and we should be always section alert on the level of imagine na tension leiba paksana yon gadra du tawra idu maduma koi sim putorane ai isa sing de yu matam sadana hatta batha to honinge adu yu thaning de isa sa haning de adu madu ki pon na khanar kana ko yang kana drama ma tawri ngasi hayeng si da madu koi imagine du da koi thar yang laga moi gisu pamba kari le kari to bol le kari to bol le opinion lorga tawno khona be hojiki mayam na khanari be pot school college loi thak dore satra class yu ta na ka dore hai gumba khabure prongin gumba
ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯄꯕ꯭ꯂꯤꯛꯇ ꯍꯥꯔꯝ ꯑꯣꯏꯒꯗꯕ ꯄꯣꯠ ꯇꯧꯔꯣꯏ ꯍꯧꯖꯤꯛ ꯒꯨꯖꯔꯥꯠꯇ ꯆꯠꯊꯔꯤꯕ ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤ ꯉꯁꯤ ꯇꯔꯨꯛꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯁꯔꯚꯤꯁꯦꯁꯅ ꯑꯍꯥꯟꯕ ꯍꯔꯤꯌꯥꯅꯥ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯦ ꯃꯅꯤꯄꯨꯔꯅ ꯒꯣꯜ ꯃꯦꯗꯜ 16 ꯁꯤꯜꯚꯔ ꯃꯦꯗꯜ 5 ꯑꯃꯗꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ 18 ꯐꯪꯗꯨꯅ ꯄꯨꯟꯅ ꯃꯦꯗꯜ 18 ꯐꯪꯗꯨꯅ 8 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯒꯦꯝꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯉꯁꯤ आर्चरी मसानागी इंडियन राउंड वुमेन्स इंडिविजुअल इवेंट एल रोजना देवीना बिहार की आर्चर बु स्कोर 8 माइथीबु पिरमदुना ब्रोंज मेडल लौदुना स्टेट की मेडल टेली दा हपचिनबा ngamkre हौजिक फावबगी ओइना सानाकीबा इवेंट संगी मनुंगदा साइक्लिंग द गोल्ड 5 सिल्वर अनि ब्रोंज अनि फंगबा ngamkhi फेंसिंग द गोल्ड मेडल अमा सिल्वर मेडल अमा ब्रोंज मेडल अहुम लौकी अमदे जिम्नास्टिक द ब्रोंज मेडल अमा लौबा ngamkhi रोलर स्पोर्ट्स द गोल्ड मेडल अमा लौकी रोविंग मसाना द गोल्ड मेडल अमा ब्रोंज मेडल अमा लौकी वेट लिफ्टिंग मसाना दना स्टेट असिगी अहानबा गोल्ड मेडल अकाउंट अमदे सिल्वर मेडल अकाउंट हांगदोखिबगा लोइनना पुन्ना गोल्ड मेडल अहुम सिल्वर मेडल अमा अमदे ब्रोंज मेडल अमा लौकी रेसलिंग मसाना दना स्टेट असिगी दमक ब्रोंज मेडल अमा लौकी हौजिक फावबगी ओइना स्टेट असिना गोल्ड 13 सिल्वर 3 अमदे ब्रोंज 10 पुन्ना मेडल 15 फंगदुना 8 सुबा पोजीशन द लेरे कुंट्रा तरुक सुबह नेशनल गेम्स द सर्विसेस ना गोल कुंट्रानिथोई सिल्वर 12 अमदि ब्रोंज 12 पुन्ना मेडल 34 फंगदुना मांगजल थाबगा लोइनना हरियाणा ना गोल कुनुमदोई सिल्वर कुन अमदि ब्रोंज 15 पुन्ना मेडल 59 फंगदुना अनिसुबा पोजीशन द लेरी अमसुक महाराष्ट्र ना गोल 13 सिल्वर 15 अमदि ब्रोंज 19 फंगदुना अहुमसुबा द लेरी पनबे याबदे नेशनल गेम्स इंग्लिसिंग अनि कुनिथोई असि मफम तरुक हाइबदि अहमदाबाद गांधीनगर सूरत बडोदरा राजकोट अमदे गुजरात की भवनगर दा पांगथोकले चटलिबा थासिक तांग 12 दा नेशनल गेम्स इंग्लिसिंग अनि कुनिथोई लोइसिनगने अपुनब वाखलोन याउदना माई पाकपा अमदि चाखोटपा लमदम अमा पुरकपा ngamloi हाइना एजुकेशन मिनिस्टर टीएस बसंतन फोंगदोक्रे ngasi मंत्री पुखरीदा लेबा इंडियन इंस्टीट्यूट ऑफ इंफॉर्मेशन टेक्नोलॉजी IIIT मणिपुर सिटी कैंपस ता सनापति IIIT की कन्वोकेशन की थरमदा चीफ गेस्ट की वारोल पिरदुना वाफमसी मिनिस्टर टीएस बसंतन फोंगदोखिबने थौरमदुदा दिल्ली इंटर यूनिवर्सिटी एक्सेलरेटर के डायरेक्टर प्रोफेसर अविनाश चंद्र पांडेना गेस्ट ऑफ ऑनर अमदे IIIT मणिपुर की डायरेक्टर कृष्णन भास्करना प्रेसिडेंट ओइना सरुक याखी मिनिस्टर टीएस बसंतन मखा तारदुना लुचिंगबा अमा ओइरबसु महाका चटमिनरिबा मियोइसिंग अदुगा पुन्ना वात तानदुना थबक तौमिनबा मथौ ताई ngasi IIIT मणिपुर पास तौदुना ग्रेजुएशन फंगलिबा महिरोई चाम 34 असना मखोगी पुनसिदा थबक फंगबगी चादा चामगी चांगले ह्यूमन रिसोर्स साखतपदा इंफॉर्मेशन टेक्नोलॉजी की अचौबा थौदांग लई महिरोई सिंगना महिमसिंग तंबदा नतना मखोइद लेजरिबा टैलेंट सिंग अदुसु नैनबा मथौ ताई महि तंबगा लोइनना सोसाइटी की चटनबी अहलमन सिंगबु करम थक्सि खासी उटकनी अमदे लमचत साजत चटकनी हाइबसु तंब मथौ ताई हाइखे You got to have a team of people. You got to learn how to work as a team. Say, for instance, right now, I'm a member of the cabinet. Our team leader is the Honorable Chief Minister of Manipur. He leads, and we have to support him as a team. We cannot go our own divergent ways that I'm looking after education. I start formulating my own. No, I have to keep all my team members in the know, and then keep my leader informed of what is happening. And then it has to be a collaborative effort. So teamwork, communication skills, how do you know, and humility, compassion, all these things will come into play once you come into the real world, which is what you're stepping into now. And as you start working, as you know, become a professional in whatever field you have specialized in, all these will matter in a big way. And most importantly, human, you know, qualities like discipline, hard work, persistence, these are things that you already know, but I just want to again underline these factors which will help you. And respect for your elders. Like in India, we are a deeply, you know, cultural, historic, we have a long history, even in Manipur.
Imphal Ziribam National Highway gi Kaifundaidagi Tausamet Quarter Yokiba Lambi Lengang na Semba Horakpada Mafamadagi Miyamna Tagat Pafongdurakli Adumoinamak Haukiba Nimit Karani Asida Nong Leptana Chukiba Maramna Hairiba Lambi Asida Chatok Jatsan Tobada Miyamna Awaba Kudong Chadabakaya Mayok Nari Headquarter Asita Menglongdagi Azuram Fauraga Tausam Taba Amadi Atopa Lambi Amana Kaifundaidagi Tausam Faubagi Lambina Samnahali Tausam Headquarter Students Union of Fongdurakpagi Matung Inna Minister Awangbo Nyumaina Tamenglong Muhur Lambi asi sembagi thabak kanna chathari adubo nong chubana maram oiraga lambi asida chaliba gari singda chaun awaba khudong chadaba kaya mayoknari lambi gi phibam chathok chasan yadaba khaknatana leiko manungda nongmada changdraba yadraba potlam sing purakpa gari panduna leiri napsagi cheng yohana bohatnabada chayol amarom changli mari lenaba lenga ke department na miting changbiduna chana thaknaba potlam sing yohan biu haina Tausam Headquarters Students Union na appeal tawrakli Kunja sing na mathaw taba potlam sing yohan bagaloy na Tausam Kaifunday Lambi asi National Highway ohen na appeal tawrakli Manipur da hawkiba pung kunmarida miyoy ani COVID positive ay batengnaki active case masing taramathoy leire COVID Command Control Room dagi thadorok report ki matung inna laijada sidagi miyoy amatta laina sidagi naba fagatpa thengnakide fagalakpa ki chang chada marifitara Nepal 10 mari tarukta leire Manipur da hauzik fawbada COVID na naba migi masing asi punna lakama lising kontra mapal chanipal tara Nepal sukre laijad asina maram oiraga miyoy leitaba iyawkide amade lamdam asida laijad asina maram oiraga leikidaba apun mamigi masing lisingani chamanifu mapalda leire Amarom da hawkiba pung kunmarida India da nauna miyoy lising ama chamapal humfunipal COVID positive oire leikidaba migi masingna taramangane fagalakpagi chang chada marifutara Nepal 10 taret mari oire apun ba confirm case koti mari lakh nifu manga lising marifutara mapal chambri humfutarukni active case na lising kontra mari chamanga marifutara Nepal ni lainasin na laikidaba migi masingna lakh mga lising ko Nepal chatret taratarukni lainasin dagi naba faduna desars chokiba migi masingna koti mari lakh nifu lising kontra taruk chamayang kay nitoyne lainasin dagi ngaktok na ba vaccine kaptok kiba apun mamigi masingna koti chani tara Nepal lakh marifu lising yang kay chatruk yokre Malim gi oina COVID laichet na kwaidagi hena sokalaba laibak singi manungda US na ahanba Indian anisubada amade France na ahum subada leire awanang pok state ki oina Assam na ahanba Mizoram na anisubada amade Manipur na ahum subada leire Akaknaba pau ama fangbagi matung inna ngasi ayok Imphal West Police na chathaki operation amada miyoy amadege brown sugar gram chatruk kontra fagat pangamkre kwaktadagi Dimapur tana brown sugar pure haiba akaknaba pau ama fangbagi matung inna Imphal West District Police ke SP Katrumim Sibakanti gi meeting makhada OC dongtumam ingojana luching bati mamana ngasi North AOC gi area da tibohum gi tabak chathaki Thibahumba aduda Bisnupur District ki manung chanalaiba Kwakta Ward number 2 Faujakai Ithaidagi MD Farizuddin Chahikun mga apokpa MD Lahimudin Police na fagat pangamki Police ki kangbo aduna check tobada MD Farizuddin gi Mafaiganda lotu na puramba brown sugar adu fagat pangamki bani haire faraba miyoy adugi mathakta case ama register tawraba matung numit taret nigi police remand lautakre loinana Imphal Police amadi Faujakai Police ani ki kangbo mana Kwakta gi area da makataba operation chathaki haire Nungbada hawkiba September gi tang kunmarida 87 Central Reserve Police Force CRPF Battalion na mi kung nataba mafam amada Commanding Inspector Dogra Singh yathang makhada bomb plan tawkiba ki tawongbo Global Naga Forum nakan mamawong yaning daba madipend daba fongdurukle hawkiba sahi marida nungbada asiguma thawdok thokpasi handaki asi tharaga marisubane chingmi singi marup ni haizariba Indian Army ki tawong asi India laingak na chanahanba Armed Forces Special Power Act 1958 na maram oiraga Thokhanbani maramaduna Global Naga Forum na demand ahum tawri ahanba demand adudi Home Minister Amit Shah na bom adukana na plan tobunu haiba khangdoktuna matik chaba chairak piba anisubada Naga Singh buhat na riba faspa lauthokpa amadi ahum subada Supreme Court ki retired judge amana hiramasagi matangda inquiry chatahanbiu haibasini
Chahi khudingi kanglaipak Manipur gi ahanba laingak leikiba nimit palan tawduna lakpagum handak sahi gi oina su lakadari October gi tang tara nipalda konung mamangda leiba Palace Auditorium da pangthok lagani haina Committee of Civil Societies Kanglaipak CCSK gi President Zitendra Ningombana fongdokre wafam asinga seat New Chakon leiba CCSK gi office ta paumisingona bagi tawram amada fongdokhibane makna makha taraduna British na Manipur buning khat tambalaibak am oire haina thadoktuna Satkraba matung English amaga chamapal ni futareta Constitution Semduna Southeast Asia da anis suboina Manipur matau karamna lengak sabang ngamgadage khalaba matungda vote hadana duna miyam na pamba mihut khandina October gi tang taranipal da pangtokkiba dubu iramdam gidama khetnaba matat thamdana aikoyamatani haibagi wakalona du haurakliba miyoi singnei kai khumnaba amade Makoigi wakalon adubu na inafamtok I haibu wakalon na sida tauramasi sinzabani amade tauramasi da laibak miyam na su saruk yabi na baswap pil taurakli. Iba 18 October 2022 numit asida Secretary Auditorium da pagi tauramasi pangtok sagani Manipur da lebiri ba sing umsung tamda lebiri ba ifur kudimok na pagi tauramasi yawbi na ba mayambu invite taujari maru oina British na Manipur thadok na satkraba matung da ningkha tambalaiba amu oire haidana hairaba aduna adugi matungina Manipur State Constitution Act 1947 si semlaba matungda ilumdum irei paksi ngaksena nabugidamakta universal adult franchise haidare masida yufum oiraga Asia da leriba leba country mayam sing sig manungda ani su leba am oina koi bot thadane kiba aduda leba sing ngang na nabugdamta miyam na pamba mihut khan nabagi bot che thadana raga bot kare ba mayam sing aduna lengak na nabugdamta adungai 1948 ki October ki tang tara ga nipan sita Manipur State Bada pulle haraga karibu man pulle haraga lengang na nabugidamda khoigi was lokhibu numini haidare adugu numi dugi observation khoi pangthok sabani khoi Manipur da lebiri ba saknai ba oja mayam amana ngasi gi oiba political gi oiba wakalon matam du dale ba miyam singna kari khanba ngasi gi miyam singga kari khanba adugi maramda khanani na bagi khoi pangthok sabani aduna haire ba pangthok saba sida mayam sur ya view hadana thamjari Minister of Education, Minister of Youth Affairs and Sports na Lok Sabha Secretariat ka punasinduna haukiba tang anida Parliament House ta pangtokkiba Mahatma Gandhi amade Lal Bahadur Shastri ge mapokuman thoram ga mari leinana leibak asigi nahasing na sarukyabagi thoramda Manipur gi Sophia Sahania sarukyakibag loinana Parliament da wangangkre India gi punna naha chama khangatpagi manungda naha kuntra manga Nehru Yuba Kendra Sangathan NYKS ta Angang naha kontra mga kangatuna angang kontra parlamenta minute ahum luching ani gi matangda wangang bagitanja piki NYKS ki contingent gi Sophia Sahania Thoubal district ki manung chanba irong chasabadegi MD Anwar Ali gi machanupine Minister of Youth Affairs and Sports ki makhada NYKS Manipur na sinduna chahiya sigi February thada pangthok ki ba state level National Youth Parliament English ngani kunithoida winner oikipane Paugi marak thatna break amatang laujari. Electric laktabana maram oiduna asabe ising phanglar haibi nungsa thiningai leitraba. Thompson Solar Water Heater. Contact number 9612391300 and 9862669522. Aikoigi address Hairanggoidong Nitamja Karong, Impal West. Breaking matung na taramok cheri makhataba pau picheri. Akaknaba pau mafangbagi matung inna Bisnupur Police Commando gi kangbomana aina thingkraba lalholo pripak visigi nupi kadarama fare haire faraba nupi adigi mamingna Ningombam Ongbi Ganga Elias Chanura Chahi Kontra Taruk Moirang Pansang Leikaidagi and Razu Singiloy na binihairi Police ki fangba pau magi matung inna Bisnupur FCI godown manakta aina thingkraba lalholup amagi kadar khara chathok chasin tawre haiba akaknaba pau ama fangbagi matung inna hairiba mafam aduda nupi police yangna thiba humbagi thabak chathabada hairiba nupi adu fabungam khibane makhataba ain gi thabak laukhanaba Bisnupur Police Station sinakre haire Horticulture production and its impact in hill areas haibamatangda ngasi nomageba awareness program ama None district ki Tengkonjang Longmai Part 3 community hall da pangthokre Manipur State Commission for the Scheduled Tribes MSC ST na
District Administration amade Civil Organization ka puna sinduna pangtokkiba thawramaduda Joseph Paulin Kamson, Deputy Commissioner None, Manipur State Commission for the Scheduled Tribes, MSC/ST ki Chairperson Tuigai Matthew Rongmei, Member Dr. Tarap Manchin Hangzo, Lungthauna Rongmaina, Maroiba, Mitung Singoina Sarukyaki, Leonina, Horticulture and Soil Conservation ki Agriculture Officer Dr. Rosan Dengmaina, Resource Person in Sarukyaki. Thawram atudawa ngang laduna, Matthew Rongmaina haikibada, Agriculture and Horticulture Farming da ahen mamityang changtuna, pothok marangkay na putoktuna, atopa state ta mipal tangdana buhot na duna, mafamadugi lawmising na chanaba, mahi marung kaya putoktuna, San Midlon fagatan mamatoktay, loinina, Agriculture and Horticulture Department ki makada fanghaliba, tongan ba scheme kaya lawmising na hot na ba matoktay haiki, ngasigi thawramaduga mari lainina, sarukya kibasing na upami char kaya su thaki. Ngasi Chingmairong da leba Nexa Eastern Motor da Maruti Suzuki Company na puthokpa Vitara series ki anauba Nexa Grand Vitara car launch tokre car sing asigi on road price ta lupa lakh tara mathoi lising hufutara taret ka chatrat yangkhai dagi hauraga lakh kunithoi lising kuntaruka chamanifu mari fawgi manungda phangani launch tobagi tharamadu DM University gi VC and Ras Mohan Mr. India Lukanan Katrimayom retired HOD Urology Department ki Dr. Sinam Rajan Eastern Motor ki proprietor Sinam Pritam amade maru ibamiyoy kaya su saruk yaki. Human Initiatives Manipur HI Manipur na humanitarian ki lamda lisang sik na lepto na changsalakpa voluntary service ki sarukamu oina Senapati District ki manung chanalaiba Kamson Village da ngarangdagi hawkiba namit nini ki oiba lem na analaying bagi kem ama nga solution kre HI Manipur na Kamson Village Authority ka kutsam naraga punna pangtok kiba namit nini ki analaying bagi kem maduda kul adugi nupi angang singyaw na punna miyoy chaniyang kay rom henbada lem na analaying bagi kudong chabusing fanghanki leonana lem na hidak lang taksing su kunja sing da yen toki voluntary health care madu pangtok pagi matang da HI Manipur ki convener amom Zanil maintain hai kibada Human Initiative Manipur na health care sector asida leptana voluntary servicing Manipur state amade Manipur gi wang mada tawduna lakle Kamsan village asi health ki lamda yamna sotana leiba mafamamani haina kanzabadagi ngarang October 3 dagi hauraga ngasi fawba numit ninigi voluntary health care masi mafamasi de sinjabani haiki Initiative Manipur na leptana mafam atop jaga sinju akoina khangzaba tajaba ujaba mafamsing se koi chingni manung hadala le mafamsing health ki facility da yamna koi tudong cha da mafamsing sida koi na ngamzaba koi mateng oina koi sugamba voluntary medical camp si human initiative Manipur na sinjabani kasi homasida ngarang dagi na ngasi homasida Kamsom village ki koi angang yauna village Zani ga yang hitare ki mathakta project of the koi health examination tawjagre hojik suma kha thana makha thari koi ke solution jati matung tarak padasu human initiatives Manipur na Thawbal Okram na leiba Vision Creative School of Science ki niminini chupna chathagadaba Tara Mathur Suba Vision Literary and Cultural Meet kam Teachers Day ki thawram ngasi Vision Courtyard Hall da hudokre ngasi ki thawram adu da Social Scientist Dr. Dhanabir Laistram Vision Creative School of Science ki Principal T. Nandalal Meitei amasung Maharaj Buddhachandra College ki Associate Professor Dr. Nauram Kishore Chana atay bumitung singoy na sarukiyaki Mahiroy Singi Folk Dance, Debate, Drama amasung Remso na chingba tongan ba program amade competition singna mapungoy ba thoram oiki. School asigi Principal T. Nandalal Meitei na haiki bada aikoy isa-isa da yawri ba gunsing asi aikoy na season na bahay taba na maram oiraga unsida may pakpa mo oiba ngamdana chatkibasu konggay amani maramaduna masiguma maya masitokta na ba mahiroy singi mama mapa oiba singna makoy gihay sing ba singadu kangbiduna Angang singasi karamba lambida jathan kiba yabagi haibadu kangdok na ba chahi kudingi thoramasi pangthok pani haiki Maru samna kanahan karbe hingirage haibse masida ekoi yaw gun singsi isana sisina ba hitabagi ai isana sisina ba aman sisina ba hitabata so parents in the ko khong tabagi kunsida mai pak pa mi ma ko dena sakhiba kongai na tu se ko
स्टेट थेंगनगे अदु सुगुब मयाम सिंसे कोना करम तंजादा करमान तौरदा अंगांग सिंसी करम वे सदन याबगे अदु करम बाफोगा थबकदा मखोइसि तिबे याबगे हाइबि एसेस तंगनगे नमतो कोना जही खुदी की लिटरेरी स्पोर्ट्स अदु कल्चरल सिंगो मयाम से पंपोगा लाचो अखोई इसा इसा सेमेस्टर नसी लईबा मखोइना साधो जगोय देके होरदना अधिक कलु ममाना परफॉर्मेंस पिरकले होरदना दैयो उत्तराखंड के द्रौपदी दंदा 2 माउंटेन दा उन्निंखाइब की थौदोक मियोय 19 हौजिक फाउब थीब फंगदना लेरे उन्निंखाइब की थौदोक अदु ngasiyu ki pung 8 rom tabada fit lising 13 wangba mafam da thokibani haire report amagi matung inna hairiba thodok aduda Uttar Kasis Nehru Institute of Mountaineering gi miyoy nifuna saba trekking group amagi miyoy singna kudong thiba adu mayok nakhi Makoy sing adu ki manungda miyoy kontra humdoina trainee ni aduga taret amana instructor oina yauri institute asigi principal colonel Beski matunginna miyoy 10 hauzik fawbada fangmangam ki bagaloina miyoy 10 ni palamana hauzik fawba thiba fangdana leire aduga miyoy kaya amana mafamaduda panduna leire district administration NDRF SDRF army amade ITBP na hauzik thiba humbagi thabakana chathari haire hauzik sanabagi pau lobirasi Gujarat the pangthokliba 13 suba national games ta saruk yarunabagidamag Manipur ki wusu sanaroi kunmathoi amadi official yauna kuntaret ngasi Imphal thadokre official oina KH Premibala K Surjitna team manager KS Tarunbala M Bimoljit TH Lalit Chandra S Sunil Dadana team coach oina saruk yare Manipur Kang Association Senduna Kangkut Taranipal na group taruk ta saruk yaraga thasi ki ani degi hauraga ibudau panganba kangsang kontrak pam da chatharakliba humfumanga suba Churchan Singh KCSI CBE League kam knockout ta tournament ki ngase sana ki ba match ta LSK Kangkut na potiba Kangkut pu panzal kunithoi tarahumdoi da maiti ba pikre tournament asigi makha taba match ta klasa kaino amadi HAWK wangoina sanaki ngasi goiba ay ngasagi pau bisari ICAR lamfaldagi thorak report ki matung inna ngasi khwaidagi sabagi chang asi degree Celsius 19.8 oiki ingbagi changna degree Celsius 19.8 oiki nungsete yawba ising manal ki chang ayukta chada marifutarani thoi amade nungthildana chada marifumathoi oiki nongchubagi chang millimeter kundipal 10.3 yoki loisilakpada maroiba pausing mugana bizari You legalize tobaga mari leinana athuba matamda China kanglon amasemduna ima ibel singa tanaragani haina Chief Minister and Birena Fongdukre Gujarat chathariba kontrataruk suba National Games Services na ahanba position da aduga Manipur na punna medal kunmanga fangduna taret suba position da leiri Apunba wakalon yaudana mai pakpa amadi chawkhat palamdam ama purakpa ngamloi haina Education Minister T.S. Basanta Kumar na Fongdokre Semba hokraba kay fundaidagi taw summit quarter fawbagi lambigi fibam sokchin kibadagi miyamna awaba kaya mayuktari amasung aukiba pum kunmarida Manipur miyoy ani COVID positive oiba thainaki lainasana maram oiraga mi leitaba yakide ngasi goina sandok jaba IS News matanga sideloy sinjare biding tabir basing bamukahna kurumjay